District ki manung da laiba lamsing record district asigi assistant survey and settlement officer AS Esona yingsin gadabani adubu district asida permanent oiba AS amadi SO leitriba asi miyam ki yenglaka district headquarter da amathambiu haina Thoubal district bars association na Leingak ki Pukning Chingsilakli ngasi Manipur press club ki thangjing hall na pangthokkiba pawgi mifamda association asigi president KS Arun Kumar na haikibada Thoubal district manung da laiba khun maruoina 22 Kiam Sifai, 28 Thoubal Achauba, 32 Athokpam, 33 Khangabok, 45 Langathel, 46 Phundrai, 132 Purna, Haitupokpi, 15 Hauribi, 14 Laifrakpam, 13 Atau Khong Sing, Haujog survey ki thabak jathari. Survey asigi record sing asi district asigi AS amadi SO na yingsin gadabani. District asigi oina district headquarter dala hairiba AS amadi SO asi leirami adubo. Enverena chief minister oiringaida maram chadana lamfel pata hongdokibani. Masigi matung miyam na awaba kaya thingnaribasi koknanaba mari leinaba singna district asigi oina leiramba AS amadi SO adu district asida lehenbiu haijarubadagi lae adubu hairiba SO amadi ASC oiba permanent oina leigadaba sing amata thambidri maram asina miyam na thingnariba awaba sing asi koknanaba AS amadi SO mari leinaba subordinate staff sing chapchana thambinanaba Manipur ki governor Ajay Kumar Bala chief secretary Prasan Kumar Singh Settlement and Land Records Manipur ki director P. Gozendroma, the Deputy Commissioner Thoubal na meeting Changbiu Fongduki. Hogi Thoubal district manung na label lam hai tare. Survey process na layer ka di hogi Thoubal na record si thambiu na kung how ba thakay mamanga hogi prasam mayam na haijar bagi record ti pore record ti pore ka hogi Thoubal na layer ka problem siya hogi basi kun mayam si ki look after tau je assistant settlement and survey officer tawudawni ado assistant survey and settlement officer ja koi Thoubal gi oina ama khatan thambiyo aina koi apana demand tawjawni ado assistant survey and settlement officer ja samna hai da koi gi revenue court amagi ma foreign function chamanam taw SDC gi equivalent ni survey period manumda ado masigi kenosi akoina ASN SO gi permanent official ama thambi da bani na ko gi building da su yang mobile praja da su yang mobile anu magi loina ba matik cha ba ko gi bench clerk process server peon si ko na Thoubal da permanent oina uthabiraga assistant survey settlement officer Thoubal se Thoubal da permanent view sang na permanent view aina ko na Thoubal district bar mai de gi ko na pin tawjere haijari